Tongan balamgi miyosingna smart city da henba mityeng thamli senior citizens for society Manipur su Imphal bu smart city ma ohela nambagidama khanakre. KSO na tingi district sinda kaukriba pungni funipan ki general strike handokre state government ta numit mangani ki ultimatum pikre. Amasung Kainau Library and Sports Association Kainau na Young Physics Union Lambungbu goal manga marida maichiba piramduna yang kana pansuba sisini ki pre-quarter final jangkre. Mayam Bukurumzari dom yengbiribas Impact News ni ay bidyar ni tinguzamna pungja sifaw bagi maroiba pausing miyam da pizari. Senior Citizens for Society Manipur na sinduna Imphal Smart City ki matangda khananay na bagi thauram ama pangthokre. Khananay na bagi thauram aduda Imphal Smart City onbada Pan City gina urban mobility aduga area development gina retrofitting na khwaidagi phaba semgat sagat bagi thabak sing oigani haina khanakhi. Khana nainabagi thoramadu society asina sinduna palace compound leba city convention center da pangthokhi. Khana nainabagi thoramadu da sarukya khiba mahut ki director amasung chief town planner oriba N Git Kumar Singh na senior citizen Singh aduda smart city onbagi model ani haibadi Pan city development amasung area development gi matangda mamutana khanghankhe. Senior citizen gi maikai dagi su wafam kaya pukhatlaba matung urban mobility natraga retrofitting haiba aniasi khalaga ahanba phase ki semgat sagat na ba smart city kun khangat pagi manung da yawhal hobana fagani haiba wafam thamnakhi yarigi pazai kana ba model develop to haibani sagi smart city gi actual definition si haji hairi si government of india na amu hairi sina city chamaki koi paisa puthok na ba leitri hojikti अखोई टारगेट से हनक सही दा कोई कुन पुथोके मथंग सही दा निफुम पुथोके मथंग सही दा निफुम पुथोके हान तवी हाइदना कोन तवी हाइदना स्मार्ट सिटी मंगी पैसा से शेयर चप माने Cookie Students Organization KSO na pung nifunipan gi obachingi district singda kaukiba general strike numit mangani gi oina ngasi numidang wairam pung taruk tagi handokre Loinana KSO Chandel ki president amadi village chief ani furakpada chenaba Assam Rifles ki major amadi ate personal singbu numit mangani gi manungda charak pi nabagi damak state government da matam pikre Warip Singh asi Kangpok pi da leba KSO Sadar Hills ki office ta Manipur government ki mihut Singh amadi Assam Rifles ki official singa KSO ki mihut singa punna pangthok ki mamifam amada lauki bane Mifam aduda Tengnopal Assembly Constituency ki MLA Korunthang, Additional DGP LM Khaute, amadi IG Zone 2 T Guitena, State Government ki Maike digi aduga, 20 AR ki Colonel Anil Matthew, amadi 24 AR ki CEO Colonel Dinesh Chufalna, Assam Rifles ki Maike digi Mifam aduda sarkya ki, KSO ki Maike digi KSO Headquarters ki President Pautenthang Lufeng, amadi General Secretary Saiboy Haukip, KSO ki ate Executive Singh, Cookie MP Sadar Hills ki Executive Singh na mifamadu da sarukya ki pung anirom chathakiba mifamadu ngase nungthil pung ama makhai taba aduai da hauke khudeng thabi da thokiba thaudok ase handaki asin ahan banate mamang da su kayarak thokre haina KSO na ngase gi mifam adu da phongdokhi KSO Chandel ki president Daumang Haukip amadi village chief Anibu Tamthina Fubada Chenaba Singda Jairak Soidana Fangangani haina state government ki mihut amadi Assam Rifles ki official Singna KSO gi mihut Singda thazaba pikibani Adubu numit mangani gi manungda hariba sing asi thabak ton thok trabadi khudakta khongjang makha chathagani haina KSO na phongdokhi And we have come to a solution. The KSO General Quarters maintained that the solution is with the government and with the AR. If the government and the AR, since we have learned the FIR, they have to book the culprits with this Major Mani Sharma and his gesture, then only a solution can be brought. That's what we have maintained. And accordingly, the government and the AR have assured us that within 5 days, this culprits will be booked and the law will take its own course. Manipur ki miyam na LPG tang nai na fangdabagi khudong chadaba kaya mayok nariba se koknaba Manipur ki civil organization amadi miyam na ban blockade na chingba tawbiganu haina Manipur government ki consumer affairs food and public distribution department ki principal secretary MH Khan miyam da appeal tawkre Loinana ban blockade na maram oiraga thaung gi mamangdagi fangfam thokpa LPG fangdabagi awat pa leiriba se koknaba short term plan ama tawba loire amadi thengnariba khudong chadaba singa se matam chupagi oina koknaba long term plan ama su semle haina MH Khan fongdokre
ngasi all secretariat ki conference hall da consumer affairs food and public distribution department sinduna Manipur gi miyamna LPG chang naina fangdabagi matangda khana nainabagi mifam ama pangthokhi mifam aduda IOC gi official LPG transporter amadi LPG distributor singso sarkya khe ngasi gi khana nainaba aduda transporter singna thengnari ba khudong chadaba singi matangda su khana khi amadi thengnari ba khudong chadaba sing adu koknaba athuba matamda yengsilagani haina MH khana transporter singda thajaba pikhe pangthokiba conference aduga mari lenana paumi singna hangba wahangi paukhum piraduna MH khana haikibada LPG cylinder sing black market yorokpa se thingnaba government ki maikai de khisu kana hotnari miyamna su black market thingnaba hotnaba da mateng pangbiu haikhi loinana LPG account hangbada Aadhaar card compulsory oide dubu Aadhaar card hapna tungda khudong chaba kaya fangani haikhe loinana sekmai da lariba LPG bottling plant asida numidangi matamda LPG load tawba madi unload tawba yahanaba athuba matamda Mumbai da laiba Petroleum Safety Organization gi officer sing laktuna yengsil halagani haina su MH khana fongdokhe. I would like to appeal the public to cooperate with us. Bunds and blockades etc. always affect our whole supply. I hope that short-term plan will give the result within coming 2 months and long-term plan maybe 1 year time. Black marketing is a very serious thing and anything can be solved with the help from the public and from the aware society. If our machinery becomes more vigilant, then automatically the chances of this will be less. What my request is that to IOC is that they cannot say no, that no, because you not having Aadhaar will not give, number one. Just mention this point, that okay, it is not mandatory, but if you don't do, then you will be having these losses. Because this Aadhaar card is not only for LPG, but for other purposes also. I would like to appeal. lalhaulu bahung gi achoba sel gi dimana maram oiduna film ga mari leinaba thabak thoram sing hayeng dagi leplagani tongan ba lalhulub ke CPMC paikhomba URF lalhaiba amadi NRFM na numit kharani gi mamangdagi film forum Manipur da achoba sen gi demand tawrakpadagi ngasi lamfel da laiba forum asigi office ta forum amadi masti makha da laiba guild amadi association sing yauna mifam ama phamlaba matungda hayeng dagi film ga mari leinaba thabak thoram sing haibadi film shooting cinema hall sing amadi lekai da film gi charity show na chingba utpalepa library sing da film amadi film gi isai music video sing yon balepa amadi lambi da thetpa film ga mari leinaba poster sing lauthokpa amadi local TV channel sing da Manipuri film ga mari leinaba isai amadi film na chingba amata thada ba haina warep laukhre makata na yanaba ama laktri fauba khongjang sing ase handokhiroi haina forum asigi chairman Laimayum Surjakantana paugi mifamda fongdokhre demand ki thabak se tawbiganu cinema hall singsi yamna khudum chadre tamamada Manipuri cinema di yengamadu oidre som dulpa sama satruki film de cinema ka pe object si bazar mayun bhawu yawna aduna masi tawbiginu ma kondop pi wai matamda akan ma process bisila paita tawbiginu ase yadrabni na khoi film mari ek laina basingse bulap lepa matam kaltana yanaba ma nuksibiduna khoida akhoida demand tawri base khoi tawraroi haibasi moina lepira kadi akhoi khudak digi makhata thaba jataba ngasi nungthil pung ahum taba aduai da waheng lekai de leiba wahengbam khalindro gi mamang sangoi khanghaudana mai chaklakpadagi amanga ta khara thokhan khre madam chana mai adu lekai miyam amadi fire brigade ki personal single oinana laksin bangam hobadagi ka henba amanga ta di thokidre mai aduna maram oiraga sangoi gi saru khara mai na chakre mayadu matau karamna chaklakhibano haiba khangba ngamdri loinana thagdok asiga mari leinana Imphal police station da complaint ama tawgani haina wahengbam khalindro na fongdorakle pung ahum ga kare lak padai da adagi adudai da koi mai mamangi kano si mai cha yedna adu aina halak padadi mai di kano to control to ram me makoina wire source circuit na have source circuit oibagi wafam di thoina madu leitaba maram di kano wire se asom side to puyeba aduga sai bisne makhas digi hawne ba ar masi karam mo do chakno haibasi adu kas de mi leina bas nataba ai huji akhigi kano akhigi concern kano da IPS da ai loss mai fire mai loss tawjarage kano da aingon da karino haibadu ma deichu asema ma khanglok chaning
ꯊꯥ ꯑꯁꯤꯒꯤ ꯇꯔꯨꯛꯇ ꯊꯥꯖꯕ ꯌꯥꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯑꯃꯗꯤ ꯀꯨꯟꯅꯤꯊꯣꯏ ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯔꯥꯡꯄꯥꯠꯀꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ KCPMCꯒꯤ ꯑꯦꯛꯇꯤꯚ ꯃꯦꯝꯕꯔꯅꯤ ꯍꯥꯏꯕ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯆꯔꯥꯡꯄꯥꯠ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯥꯏꯕꯝ ꯔꯣꯁꯟ ꯑꯦꯂꯤꯌꯁ ꯍꯦꯂꯦꯟ ꯁꯤꯡ ꯆꯍꯤ 13 ꯑꯄꯣꯛꯄ ꯃꯥꯏꯕꯝ ꯔꯥꯝ ꯁꯤꯡꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯦꯁ ꯑꯃ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯊꯥꯡꯒꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ PROꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯨꯇꯨꯝ ꯑꯃꯨꯃꯆꯥ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯙꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯛꯃꯌꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯃꯨꯇꯨꯝ ꯑꯃꯨꯃꯆꯥ ꯊꯥ ꯑꯁꯤꯒꯤ ꯇꯔꯨꯛꯇ ꯀꯛꯃꯌꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯁꯥꯝꯀꯤꯁꯣ ꯁꯔꯃ ꯆꯍꯤ 33ꯅ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯥꯃꯨꯔꯥꯏ ꯂꯥꯠꯄꯝ ꯁꯥꯝꯀꯤꯁꯣ ꯁꯔꯃ ꯍꯧꯖꯤꯛ ꯅꯣꯡꯄꯣꯛ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯁꯇꯗꯤꯗ ꯂꯩꯔꯤ꯫ ꯃꯤꯇꯩ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯤꯚꯤꯛ ꯑꯦꯛꯁꯟ ꯅꯦꯠꯋꯥꯔꯛꯅ ꯁꯤꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 12ꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯀꯜꯍꯧꯅꯕꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯒꯤ ꯑꯣꯄꯤꯅꯤꯌꯟ ꯂꯧꯕꯒꯤ ꯑꯍꯥꯟꯕ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ ꯑꯗꯨ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 10ꯒꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯁꯪꯒꯤꯠ ꯀꯂꯥ ꯁꯪꯒꯝ ꯍꯣꯜꯗ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃꯗ ꯈꯪꯍꯜꯂꯛꯂꯤ꯫ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯒꯣꯕꯤꯟꯒ꯭ꯔꯥꯝ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯝꯕꯤ ꯈꯨꯜꯂꯛꯁꯤꯡ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ ꯁꯦꯝꯈ꯭ꯔꯦ꯫ ꯂꯣꯀꯦꯜ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟ ꯑꯋꯥꯡ ꯂꯩꯀꯥꯏ, ꯃꯈꯥ ꯂꯩꯀꯥꯏ, ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯃꯗꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯄꯨꯟꯅ ꯁꯦꯝꯈꯤꯕꯅꯤ꯫ ꯋꯥꯛꯆꯤꯡ ꯈꯨꯂꯦꯟ ꯚꯤꯂꯦꯖ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯅ ꯂꯣꯀꯦꯜ MLAꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯈꯤꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯊꯝꯂꯛꯈꯤ꯫ ꯂꯝꯕꯤꯁꯤ ꯌꯥꯗꯕꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ MLAꯅ ꯈꯔ ꯁꯦꯝꯈꯤ ꯈꯣꯠꯈꯤꯕ ꯂꯩꯔꯦ꯫ ꯋꯥꯠꯍꯧꯕ ꯁꯔꯨꯛ ꯈꯔ ꯑꯃꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯁꯨ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯊꯧꯔꯥꯡ ꯍꯧꯖꯤꯛ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏ ꯁꯤꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅ ꯑꯩꯈꯣꯏ ꯚꯣꯠꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯥꯛꯄꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯒꯣꯕꯤꯟꯗ ꯒ꯭ꯔꯥꯝꯒꯤ ꯁꯤꯗ ꯂꯥꯛꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯍꯜ ꯑꯃꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯡꯒꯣꯏ ꯄ꯭ꯔꯖꯥꯒꯤ ꯚꯣꯇꯔ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯈꯣꯠꯆꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯥꯏꯈꯤꯕ ꯈꯣꯠꯈꯤꯕꯗꯨ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁꯦꯞ ꯑꯍꯜ ꯑꯃꯠꯇꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯣꯅꯦꯕꯜ MLAꯁꯤ ꯍꯧꯖꯤꯛ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯔꯛꯏ ꯍꯥꯏ꯫ Coalition for Indigenous Rights Campaign Manipur, Assam Maitai Apunbaluk Amadi Assam San Milita Mahasangana Sinduna Ahanba Northeast Indigenous People's Parliament 2015 Ngasidagi Hauduna Pangthokani Haina Tauramba Du Tha Asigi Taradagi Hauduna Pangthoklakani Hairi Lamdam asigi hauziki oiriba charangnaba sina maram oiraga numit humnigi oiba mifam asi yaithokpani haina silli langlibasingi maikaidagi thamlakli Chahi asigi oina Seram Mukta Mana Saknairaba Ayiba amadi film director Makhomani Mongsabada Pikre Ngase All Assembly Road Laiba Manipuri Hindi Parisat ki Hall Pangthokiba Manipuri Literary Society Imphal gi Kuntra Suba Mapo Kumon Palanamadi Seram Mukta Mana Lanthokpagi Thoramda Nipal Lak Suba Seram Mukta Mana Chahi asigi oina Chinglon Amadagi Amada Haiba Kumja Lisingani Taramathoida Fonki Balairi Kasida Makhomani Mongsabada Khusina Kibani Naga Political Leaders Forum Manipur Finance Committee am Assembly Haina Forum Asigi Cherol Amana Khangalakli Mamangda Minister Oramba Jangamlung Panmaina Finance Committee Asigi Chairman Aduga Nagalu Chingba Ahum SP Kolome Y Kasung Amadi K Sapuni na member oina Khale Hairi Loinana Nagalu Chingba Nipanbuna Forum Asigi Executive Member oina Nauna Khale Hairi People's Development Society PDS na sinduna nongmagi oiba grassroots level awareness among self-help groups member on Swachh Bharat Mission Pangthokre Thauramasi Manipur Urban Development Agency na sponsor tawduna New Chekon Youth Club ki ground na pangthokibani Thauramadu IMC ward number Kunithoi gi councillor Ngaminlun Kitgen Wadasigi member Ranjana amadi Kumudini su sarukya khe Awareness program asiga mari leinana smart city haibasi karino haibagi matangda su khana nainakhe Loinana Imphal na smart city olakpada miyamna kari pambage haibagi matangda miyamgi motsing su lawkhi Uripok Tondon Sana High School da Ramakrishna Mission Private School Saba Yaroi Haina School asigi founder cum parents committee na thokpa cherol amada khangalakli
लोइनना स्कूल असगी फाउंडरना लुपा लाख 10 लौरगा यानाख्रे हाइना संदोकलिबा तोकंगा सिबुसु मरम चादे हाइना फोंदोरखली ngasi nomagi sanabagi pauda kainau library and sports association kainauna yankai mapan suba sir churachan singh ke csicb memorial football tournament ki pre quarter final changkhre ngasi imphal gi mapal kangjibung da sanakhiba tournament asagi nipan suba match da kainau library and sports association kainau amadi young physics unit lalanbung anina apiba matamda panjal amada chanaba ngamnadana match adu draw oibadagi tournament asigi chana pathap ki matung inna team animakna kicks from penalty marks na laibak lepnakhe team animak penalty kaunabada kainau library and sports association kainau gi sanaroi n dhananjoy amadi n sushil kumar anina panjal chanba ngamkhidabaga loinana young physics unit lalambungi sanaroi s chauba o ajay amadi y henbana kaukhiba penalty kick sing adu panjal onthokpa ngamhodabadagi match asi kainau library and sports association kainauna young physics union lalambungbu panjal ya manga mari da maichiba pikibani All Manipur Football Association Sinduna knockout basis ta tharakli ba tournament asigi hayeng sanagadaba mapan suba match ta Nerokayef si sangakfa mamadi J Songtun Youth Club Sadar Hills anina lamba taunaragani ngasi performance adum khangjai koi isana yoroi hana ngasi je koi fast match oibadina kitang koi player sing su suda bokotaba mayam level logi matamina mathangi bi hotor final match di best level da honor ga yam kana sanara koi ayong na koi ma pan honor jani hana asa tokjari Ahum Suba Palmaipu Kamaupi Memorial Jeliarong Taruk 6A side men's football tournament ta Namthalong Kakhulong RNBA Tarung Amadi Sairem A Mai Pakre ngasi sanakiba tournament asigi ahanba likta SKYC Sawngbum Namdaina Namthalong Bupanjal amasino da maitiba pikhibaga loinana ani suba liktana Kakhulong Amadi Sairem A anina panjal ani chanaduna match adu draw ikibani Ahum suba liktana RNBA Tarungna Ramjibu Panjal manga sino da maitiba piba ngamkibaga loinana mari suba liktana Sairem Sina Naga Chingmacheng Namthanbu Panjal mapan sino da maitiba pikibani Sawangbum Sairem Youth Club na sinduna club asigi sanabungda chatharakliba tournament asida team kun mathoina athoi ahen tanari hayeng tournament asigi makha taba league match mari sanaragani Taraumdai Suba Manipur Veteran Cricket Tournament ta DSU Kwakaithel Mai Pakre ngasi Langthabal Public Ground da sanakiba tournament asigi ahum suba likta DSU Kwakaithel na toss ngamduna batting hana sanabada over kunmapan ga ball anida wicket taramak turaga run chamaga kunithoi lawba ngamkibani masigi pakhumdani suba batting sanakiba crowd khamnam kaithelna apiba over yoba ngamdana over kunipan ga ball amada wicket loina turaga run chamaga subna amakhak lawduna match asi run kunmathoi da maithiba nangkibani ngasigi match asida DSU Kwakaithel gi all rounder and gymna laikhidraba sapamani singiming da kachaba man of the match ki mana fangki Manipur Veteran Cricket Association sinduna chatharakliba tournament asida team 10 na sarukyari hayeng sanagadaba mari subalikta model club A chingamakha amadi Blue Hawk Kurai anina lamba taunargani Sekta Trophy Lamlai Kendra Village Wise Men's Open 7-a-side football tournament ta ITYDC Huidrom amadi YYC Yorabung ani mai pakre ngasi sanakiba tournament asigi ahanba likta ITYDC Huidrom na yumbu oriba SSCB Sekta Bupanjal ahum sinoda maitiba pikibani ani suba sanakiba liktana YYC Yorabung na PYPC Pungdong Bambu Panjal mari anida maitiba pikre Social Sporting Club Sekta na sindana club asigi sanabungda tha asigi anidagi chatharakliba tournament asida football team kunna sarukyari
hayeng tournament asigi makata ba league match ani sanaragani Taramathoi suba players trophy kang tournament ta klasa kaino mai pakre ngasi tournament asigi league round match amada klasa kaino kangkhutna ya school kangkhut sibu panjal tara taret tara mari da mai thiba pikibani ya school kangkhutna sinuna Sri Sri Gopal Deva Mandap ya school da chatharakli ba kang tournament asida Manipur gi tongan tongan mamafam singdagi lakpa kangkhut tara na sarukyari hayeng tournament asigi match lairaroi tha asigi tara da sanagada ba league round match amada ya school kangkhut A amadi singzamai kangkhut ani na lamba taunaragani Manipur Sports Coaching Foundation Sinduna Indian Sports Company Federation ki makhada Spain da June amadagi manga fawa pangthokadaba discipline games football volleyball athletic table tennis badminton handball amadi basketball harive event singa sigi trial selection ama lagliba tangkun manga dagi kuntaret fawba sora mamang playground da pangthoklagani yawningba players singna YPO office sora amadi Iqbal Computer Center sora bazar dagi form logba yagani Form pisin bagi roi bamatam tangkun faubani haina Sports Coaching Foundation Manipur na thadrok cherol amada khangalakli Nifuni thoi suba State Junior Boys and Girls Kabaddi Championship ta YPA Lukar mai pakre ngasi Kongpal Students Welfare Club Ground Khurai Thongam lekai de sanakhiba championship asigi nupa macha singi oiba league match amada YPA Lukar na SYDA Saijangbu point yangkhai manga kuntra tareta maitiba pikibani Manipur State Kabaddi Association ke miyeng makhada KSWC Khurai Thongam lekai na sinuna chatharakli ba championship asida team tara na sarukyari tha asigi taruk tagi pangthokpa hogi ba championship asida hayeng dagi knockout match sing sanaba hauragani Howzero bida bulletin asigi headlines amuhna miyam da thamjage Tongan balam gi miyo singna smart city da hen ba mideng thamni senior citizens for society Manipur na su Imphal go smart city amo ohelak na bagi damak khanakre KSO na chingi district sila kaukiba pungni funipan gi Dennis strike hando Craig state government na mit mangani gi ultimatum pikre Amasung Kaino Librarian Sports Association Kaino na Young Physics Union na lambungbu gol manga mari da mai chiba piram da yang kai mapan suba sisi ni ki 3 quarter final chamkre